Akaswani Imphal Ningthoukhongjam Suni na pau pajari. Mukhyamantri Yumnam Khemsana hairi Manipur da NRC chanahanbagi wafam September 2 da hagodoriba Manipur Vidhan Sabha gi mifamda khananaba sarkarna buthoklagani. Ngasi Mukhyamantri gi secretariat ta census tawdringai da NRC hana pangthoknaba dabi tawriba mahiroi sing bihut kangbu amaga unabada Mukhyamantri na hai sarkar asinasu Manipur da NRC chanahanbabu sagotuna lakli. Joint Tribe Council Manipur na National Highway singi Inpui Liangmai Rongmai masung Zemi naga furup sing na khundariba mafam sing phauduna pochai puba gari sing chathok chasing tawbada athengba thamkhre. Council asigi chirolamana hai ngasi Kangpokpi jila gi Namdilong da sangsin giba miyam gi khongjan da security force na chathariba thawong adu yaningdaba phongdongtuna khongthang asi lawrakpani. Senapati District Police na ngasi miyoi ani kani kilogram ni phumanga ga konana Khongnem Thana Khuldagi fare Police ki pauna hai Senapati District Police na achet awok sing check tawbugi thabak chathabada aina yadaba polam sing asi phagatkibani. Polam sing asi ga konana farba miyoi ani adu Kangpokpi Police Station gi manung chanba Irang Part 1 dagi ni makhoidagi seloina lupali sing tara sakamari panba gari ma fagatle. Amaromda Jiribam jila gi Barak Turel manakta leiba TP Dor amasung Saudori Khal Khul anigi akoibada thibo hombugi thabak chathabada WY tablet ni chingnaba polam kilogram mapan hena amasung heroin powder gram sani rom puduna chatlamba miyoi taruk fare hairi makhoi sing adu Barak Turel da hi tongduna lakhibani hairi. Kuntra manga suba Manipuri lol gi nimit ngasi Manipur da pak sana pangthoknaki ingkumza lisinga machamapan matputra ni thoi gi ngasi gi nimit asida Manipuri lol asi Bharat Sangbidan gi nipan suba schedule da sankibani mapungiba thawram Manipuri Language Development Committee yauna Lup Tara Tarena Semba Manipuri Language Day State Level Celebration Committee na Zen Manipuri Dance Academy Imphal Kusam Nana Sinduna Academy Asigi Auditorium da Pangtoki. Numit Palinasi Bangladesh Yauna Manipur Gima Pandaleba Manipuri Taba Mapam Singasu Pangtoknaki. Tripura Dasu Kuntra Manga Suba Manipuri Language Day Numit Agartala da Pangtokre Thormaduda Manipur Gi Armasung Culture Mantri Kuraijam Loken Sing Saruyake. Thormaduda Mantri Nahai Manipuri loan asi Bharat ki ariba lol sigi manung amani masigi mathakta masagi tonganba mayek leijai. Tripura sarkar na Manipuri lol chakhotna balawriba thawdang singu thabat phongdokke. Manipur sarkar na su masigi damak Tripura sarkar da mateng panggani haire. Tripura gi Nongpok thang Agartala gi Jogendranagar Railway Station banakta thibu humgi thabak chathabada ganja lalombada chenaba nupi ahum phare haire. Police ki pauna hai phagalaba miyoi ahum adu Bihar dagi ni makhoi ahum Railway Station asida atopa rajya da ganja sing punaba leirambani hairi. Makhoidagi phagalaba polam sing asigi mamal lupa lakh 3 lom oigani hairi. Makhoigi mathakta case ama lakhotuna makhatana thinbagi thabak chathare. Sarkar na hairi schedule caste mahiroi sing mahimasing tambada mateng oinaba piba post matric scholarship ki senpap lisingani kunma kuntaruk ki oina lupa koti lising taruk chani shubna nipan oire. Lisingani kulumde kun marida di masi lupa koti lising mga sambri humputra mga oirambani. Thaurang asina schedule caste mahiroi sing da metric parikya pass tawr matung da tongan malam sing da awang bathaki mahimasing tambada kudong chaba phanganduna lakli. Social Justice amasung Empowerment Mantraloy na hai lisingani kun mathoi kunithoi dagi direct benefit transfer hawdokibadagi mahiroi singi masa gi bank account sing hangdoganduna selgi tengmang phanganba ngamlei. Uparashtrapati CP Radhakrishnan na hairi Civil Service ki thabak tawriba miyoi sing na lebak asigi sakut thorangi lamda achauba thodang lauri. Uttarakhand gi Mashuri da pangthokpa lisingani kunmari batch ki phase 2 gi IAS officer singi training lusinbagi thawramda saruk yaraduna Uparashtrapati na hai. Asengba luchingba haibasi mahaki tawbangamba amasung phammaduna nate madu aruba phibam singda masagi bo wakhalon sing putoktuna karamna waroshin porokka ngamgani haiba wakhalon adu lepkani. Mangna hai ngasi training loiriba IAS officer sing asina masagi mathauda kathokpaga loinana lebak asigi damak thabak tawrakani habigi thajaba lei. Makhoina miyam gi yaifanaba maruina micham miyam sing da sarkari kanaba sing asi matam chana phanganbagi thabak pakatkani habigi thajabasu lei. Bharat amasung Japan gi ngaksal mantri gi mifam ama ngasi Nai Delhi da pangthokre thormaduda ngaksal mantri Rajnath Singh amasung Japan gi ngaksal mantri Jinjiro Kajomi ga punna sababati oiminaki khananina baduda maruina maritime security make in India defense technology amasung aman amabu thajanabagi wapam sing maruina khanaki pauloi jare.